Galaxy Storytime presenting Hello mayam, ngasisu Galaxy Storytimes na mayamgidamakta hantakta nauna release tawkhiba Telugu Supernational Horror movie amagi explain puduna laksari. Hairiba movie asigi maming ODELA-2. ODELA-2 hairiba Telugu Supernational movie asi realistic movie ama oina puthokutuna mayamgidamakta khudon tamjari. Aduga loina na ODELA-1 hairiba movie asidi aihakna explain tawjakhidri. Adum oinamak ODELA-1 amadi 2 asi hiram ayambada karisu amaga mari lainadaba yawi. Maram asina ODELA-1 gi explanation asibu mayamna yengbiningba leiragadi aihakna soidina explanation tawjarakani. Adum oinama ODELA-1 movie asigi maramda samlappa wari khara hairabadi ODELA-1 hairiba movie asida khungang amada Tirupati kauba serial killer ama leirami. Hairiba nupa asina ahingi matamda cycle tongduna koicha chalami. Aduga loina na mahaki khungang amati thangnaba khunsingda luhongba thokpa imung khudingmakta mahakna chattuna ahingi matamda kaina oiriba nupi singduda nattabeli chattuna nupi singduba hatoklami. Asigumloba phatkidraba tahaidaba thodok asi mahaki nupi Radhana laikaina chibon ngangnarakpadigi khanglaklami. Madudagi nomagi numit amada Tirupati gi nupi Radhana asauba amadi laikai mayamge mamangda ikai phiru khumgadabugi sarukpudi mahaki nupa asidabu halage khanna mahakna jopak ama makhuta pairaga mahaki nupa Tirupati bu mangaksam kaktuna hatkhi. Maram asina ODELA-1 hairiba movie asida overall oina thokhiba thodok wari sing adudi hairiba wari matek asi khaktani. Adum oinamak ODELA-1 gi maramda yamna akuppa maron amadi explanation khangingba leiragasu aihakna soidana movie asigi explanation puduna lakchage. Aduga loina na ODELA-3 hairiba movie asisu movie namnabagi damak ready tawduna leirabani. Maram asina ODELA-2 gi wari asi taraba matungda ikuidana ODELA-3 hairiba movie asigi explanation su release hek tawkhibaga ikuidana aihakna soidana puduna lakchage. Adudi mayam ODELA-2 hairiba movie asigi explanation asi taminarasi. Movie asigi ahanba horokpa sinda aikoida ODELA hairiba khungang asigi railway station amagi signboard ama utpa sin ama uhalai. Hairiba sin asiga loina na railway track asigi nakanda nupi macha ama part 1 da yaukhiba Tirupati gi nupi Radha hairiba nupi adugi kakthalaba mangaki saruk adu nupi macha aduna railway track asigi nakanda puduna lakpagi sin ama ikhoide ulai. ODELA movie part 1 gi aroiba sindadi Tirupati gi kakthalaba mangaksam adu mahaki nupi Radhana railway track asida chatpagi sin adu utkibani. Aduga ODELA-2 hairiba movie asigi ahobu sindadi angang nupi macha asina Tirupati gi nupi Radha gi kakthalaba mangaksam asi matau karamna puduna laklibano haiba asi hangba yaba wahang ama oiri. Asumna pigliba nupi macha aduna Radha gi kakthalaba makok odo puduna police station aduda changlakpaduda police station aduda leiramliba mi mayam adu pungangakpaga loinana karina nupi macha asina tawribasi haina yengnarami. Maramdi ODELA-1 movie da Radha hairiba nupi adu mahaki nupa Tirupati halubagidamag jail manungda leikhibani. Aduga ODELA-2 hairiba movie asigi horokpa sindadi Radha adu mangaksam kaktuna kakthalaba makoki saruk adu angang nupi macha aduna police station asida matau karamna puraklibano haiba asi mayamna samamnaba ama phawali. Maram asina mayamna samamnariba wakhalon mayam asi koknanabagidamak aikoina ilam asigi mamangi saruk haibadi past ki history da amuk chattuna yengsi. Mafam asida aikoida Tirupati gi asiba hachang asi mokta leibagi sin ama uhalai. Amadi doctor asina Tirupati gi asiba hachang adu mahaki atatpa manga aduga samjanaraga makoigi junggi miyoising aduda pirami. Aduga doctor asina sumna hairami madudi Tirupati da thokliba thawdok asi yamna matik chaba thawdokni. Maram asina mahaki makok amadi masa asi samjanaraga mayumda pidaba yadaba maramna mahakna Tirupati gi family gi miyoising pirami. Aduga loina na Tirupati gi manau nupa anina Tirupati gi asiba hachang do lawbo laklami. Asumda Tirupati gi manau nupa ani duna Tirupati gi asiba hachang adu mahaki khungang tamna poraklami. Aduga Tirupati gi mama amadi masanupi makhoine leiba mayum adu pusalami. Asumda Tirupati gi asiba hachang adu makhoigi khungang yorae haiba adu makhoigi khungang adugi pradhana su khangami. Madudagi khungang aduda leiba mi mayam adu
ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯇꯤꯡ ꯇꯧꯅꯕꯒꯤ ꯄꯟꯆꯥꯌꯠ ꯐꯝꯐꯝ ꯑꯗꯨꯗ ꯀꯧꯗꯨꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯇꯤꯔꯨꯄꯇꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯛꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯤꯔꯨꯄꯇꯤꯅ ꯁꯤꯔꯒꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯔꯣꯟ ꯆꯠꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯥꯠꯃꯥ ꯑꯗꯨ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗꯅ ꯑꯃꯗꯤ ꯌꯥꯝꯅ ꯂꯥꯛꯅꯔꯒ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯟꯗꯤꯠ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯨꯝꯖꯤꯟꯒꯗꯧꯕꯅꯤ ꯍꯥꯏꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯤꯔꯨꯄꯇꯤꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯃꯗꯨꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯍꯥꯛ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯄꯣꯠꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯥꯠꯃꯥ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯁꯥꯟꯇꯤ ꯐꯪꯏ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯁꯤꯔ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯑꯥꯠꯃꯥ ꯑꯁꯤ ꯌꯥꯝꯅ ꯂꯥꯛꯅꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ, ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯊꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯥꯠꯃꯥ ꯑꯁꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯑꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯍꯥꯏꯅ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯅ ꯇꯤꯔꯨꯄꯇꯤꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯑꯥꯠꯃꯥꯅ ꯁꯥꯟꯇꯤ ꯂꯩꯇꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯖꯦꯟ ꯑꯃꯨꯕꯒꯤ ꯏꯅ ꯇꯤꯔꯨꯄꯇꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗ ꯃꯁꯥ ꯄꯨꯝꯕ ꯇꯩꯕꯤꯔꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯈꯨꯖꯤꯟ ꯃꯀꯛ, ꯐꯤꯔꯣꯟ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕꯁꯤ ꯂꯩꯕꯥꯛ ꯇꯩꯁꯤꯜꯂꯒ ꯈꯨꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯆꯤꯗꯥꯏꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯐꯩꯅ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥ ꯑꯁꯤ ꯖꯨꯡꯅ ꯂꯩꯔꯣꯟ ꯆꯜꯂꯕꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯠꯃꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯥꯠꯃꯥꯅ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯥꯠꯃꯥ ꯑꯁꯤꯁꯨ ꯑꯁꯨꯝ ꯇꯧꯅ ꯊꯤꯅ ꯂꯥꯛꯅꯒꯅꯤ ꯍꯥꯏꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯛꯂꯤꯕ ꯕꯨꯙ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯨꯙ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯤꯔꯨꯄꯇꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯁꯣꯛꯇꯨꯅ ꯊꯥꯡꯀꯠꯇꯨꯅ ꯂꯦꯡꯕꯥꯟꯗ ꯄꯨꯊꯣꯛꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯇꯤꯔꯨꯄꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯆꯟꯗꯨꯅ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯇꯥꯟꯅ ꯄꯨꯊꯣꯛꯇꯨꯅ ꯁꯪꯁꯀꯥꯔ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯆꯟꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯆꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯇꯤꯔꯨꯄꯇꯤꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯐꯠꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯖꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯕꯅꯤꯅ ꯏꯌꯥꯝꯕꯒꯤ ꯃꯊ꯭ꯋꯥꯏ ꯑꯁꯤꯅ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤꯗꯃꯛ ꯄ꯭ꯔꯙꯥꯟ ꯏꯕꯨꯡꯉꯣꯅ ꯁꯪꯁꯀꯥꯔ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯌꯣꯅ ꯄ꯭ꯔꯙꯥꯟꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯕꯗ ꯄ꯭ꯔꯙꯥꯟꯅꯗꯤ ꯀꯔꯤꯗꯤ ꯇꯧꯕ ꯉꯝꯂꯨꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯁꯨ ꯆꯟꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯆꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯆꯤꯟꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯤꯔꯨꯄꯇꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯣꯟ ꯆꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯁꯤꯕ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯠꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯅꯈꯣꯏ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯐꯠꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯁꯤꯔꯕꯅꯤꯅ ꯑꯩꯍꯥꯛꯀꯤ ꯑꯥꯠꯃꯥ ꯑꯁꯤꯗꯗꯤ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯅ ꯍꯣꯠꯅꯕꯤꯔꯗꯤ ꯌꯥꯝꯅ ꯐꯒꯗꯧꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯍꯥꯛꯄꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯕꯅꯤ나 ꯅꯈꯣꯏ ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯍꯥꯛꯀꯤ ꯑꯥꯠꯃꯥꯅ ꯅꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯑꯩꯍꯥꯛꯅ ꯂꯥꯛꯅꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯦꯕꯤꯃꯥ ꯑꯣꯗꯦꯂꯥꯅ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯟꯕꯤꯕ ꯉꯝꯂꯣꯏ" ꯍꯥꯏꯔꯝꯂꯒ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯠꯃꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯀꯩꯂꯥꯁ ꯄꯔꯕꯠꯀꯤ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯍꯨꯝꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯃ ꯎꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯠꯃꯥꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯀꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯄꯔꯕꯠ ꯆꯤꯡꯖꯥꯎ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯨꯅꯤ ꯔꯤꯁꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯁꯦꯅꯤꯌꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯌꯦꯡꯉꯣ ꯁꯥꯗꯨꯁꯤꯡ, ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯠꯃꯥꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯏꯔꯤꯛ ꯈꯔ ꯐꯪꯂꯕꯗꯤ ꯃꯍꯥꯛꯀꯤ ꯑꯥꯠꯃꯥ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯗꯧꯔꯦ" ꯍꯥꯏꯅ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫
मदुदगी मुनि ऋषि अमना असुमना वहंग हंगलमी मदुदी तिरुपति की आत्मा असना लमन खुमलकदोरिबा फटखिदरबा थौदोक वाथोकसिंग असिदगी अखोय मतौ करमना ngaktokani haiba asi amta takpiyo na hairami मदुदगी मखोय अहुंगी मकोक थोंगमा मुनि ऋषि दुना असुमना हायरक्लमी मदुदी येंगो पंडित अखोय नोइना करिगुम हिरम अमतदा मतेंग तौबा ngamdrabasu ईश्वर महांगनदी सोयदना उरिबनी मरम असिना फत्रबा थौदोक वाथोक मयाम असिदगी कन्बीनबा अमदि ngaktoknabagidama ईश्वरना करिगुम मोंग मतो अमदि रूप अमदा सोयदना ईश्वरना सापोंगलकनी हाइबा मतम अदुदा तिरुपति की हसीब हक्चांग असिगी आत्मा असि सोयदना लाक्सिनखिगनी ना हायरमी मदुदगी अतोप सिन अमदा मुनि ऋषि नुपी अम उलगलमी उलगलिबा मुनि ऋषि नुपी असिगी ममिंग वैष्णवी हाइना कौरमी नुपी असिमकी सकलोनसिनी मुनि ऋषि नुपा असिना हाइखिबा ईश्वरना अतोप सकलोन अमा लौरगा तिरुपति की फटखिद्रबा आत्मा अदुबु लाक्सनबगीदमक लागलिबा असि वैष्णवी हाइरिबा उलगलिबा नुपी असिनी मसीगी मतुंगदा अखोयदा ओदेला हाइरिबा खुंगंग असि अमु उलई हाइरिबा मतम असि तिरुपति की हक्चांगना लैरोन चनख्रबा मतुंग था तरुक की मतुंगदा उलक्को सिन्नमनी मतमसिदा खुंगंग असिदा इहान हाना जुम अमदा लुहोंगनबगीदमक सेम साबगी सिन्नमा अखोयदा उहलई अदुगा लोइना लोइना काइना ओइरिबा नुपी असिगी मपा असि असुकी मति हराउजरमी मरमदी तिरुपति गुमलबा फटखिद्रबा नुपा अमा ngasiगी खुंगंग असिदा लैत्रबनिना अइगी चानुपीगी लुहोंगबा असिसु फजना दुमदामदा लुहोंगबा यारनी वाखन शांति ओइरनी हाइना हराउजरमी मदुगी मतुंग लुहोंगबा दु लोइख्रबा मतुंगदा संदावरंगी मतम ओइसलाअमी नुमित अदुदा तिरुपति की हक्चांगबु लैरोन चनखिबा पंडित नुपा अदुना लुहोंगलिबा बोर कैना अनिबु बोर पीनबगीदमा लुहोंगफम ताना लंबीदा लाक्लमी महांगना असुमना लंबीदा लाक्पगी मफम अमदा कनागुमा मियोय खरा उ पांबी अमगी मखोंगदा फमलगा सानै जुनैबगी सिन्नमा अखोय उलगलमी हाइरिबा नुपासिंग अदुना पंडित नुपा अदुबु मखोयगी जु थकपमदुदा कौसलगा ngaihak wari sanarami मखोयना जु थक्तुना लैरिबा मियोय मरी अदुगी मनुंगदा ngasi लुहोंगलिबा नुपी अदुगा नुसिनाजरंबा नुपा अमसु यावरमी नुपा अदुना मथमो यामना सोकना महाकु नुपी अदुना मिनुंगसि लैतना थादोकपिरमले महाकु अइना सोयदना लमन खुंगनी अइना महाकु कयागी मतिंग नुसिजबा हाइबदो महांगना करिसु लैतना अइबु हुंतोकपिरमले हाइना मपुंगनिंग नुसिना मथवा यामना नुंगाइतना पंडित नुपा अदुदा वारी पुनमक तमलम्मी मदुदगी पंडित नुपा अदुना महाकी वखन नुंगाइतबा अदु थादोउ हौजिक्ति मीगी ओइख्रे नाहाक अतोप फत्त वखल अमता खनगनु हाइना ज्ञान तानबा हाइबिरम्मी मदुगी मतुंगदा नुपा अदुना असुमना हायरक्लमी मदुदी येंगो पंडित नुपी असिना अहाकबु हुंतोकपिरमबगीदमक अहाक मंगोंदा फत्तबा लिचत चत्तुना अइ मंगोंदा सोयदना लमन खुंगनी हाइना नुपा अदुना यामना सिंगनबा मौंगदा पंडित अदुदा पाउ तमलमी नुपा अदुगी फत्तरबा वखलोन मयाम मदु पंडित नुपा अदुना ज्ञान तानबा फनारा हायरबसु नुपा अदुना लौरमदे मदुदगी नुपा मखोय मरी अदुना पंडित नुपा अदुबु जु नमदना पिथक्लमी असुमना जु खरा थक्लुबदगी पंडित नुपा अदुसु जु ngawrami मदुदगी महाकना नुपा अदुना हारिबा वफम मयाम अदु तारबा मतुंगदा महाक खोंनांग मखोंग अदुदगी हौगलगा मपान थोके हाइना नाकन अमरोमदा चथुक्लमी पंडित नुपा अदुना मपान थोके हाइदुना लैथोकलिबा साइड अदोमदा नुपी खरा लाकपा अदु पंडित नुपा अदुना उरम्मी मदुदगी पंडित नुपा अदुना मफम असी जगा चादे हाइदुना नाकल अमदा लैथोक्तुना चलम्मी महाकसु जु ngawbuna मरम ओइरगा था तरुकी ममांगदा तिरुपति की हक्चांगना लैरोन चनखिबा साइड अदु कदोमदनो हाइबदु काउथोखिरमी मदुदगी महांगना मपान थोकपा लोइरगा तफिंग लाकपदा ngसाइगी तिरुपति की लैरोन चनखिबा जगा अदुदा तिंखंग नत्रगा लिगलीगुम्बा मचेट अमना महाकी मखोंगदा सोखिबदगी असुमना पंडित नुपा अदुगी मखोंगदगी थोखिबा इरिक खरा अदुना तिरुपति की हक्चांग अदुदा थेंखिबदगी तिरुपति की फटखिद्रबा आत्मा अदु पंडित नुपा अदुदा चंखिरमी मदुदगी पंडित नुपा अदुगी हक्चांग अदु तिरुपति की फटरबा आत्मा अदु चंखिदुना महाकी ममित अदु ngakshang anglami असुम तौना पंडित नुपा अदु मफम अदुदगी महाकना थौरपा गाड़ी अदु तोंगलगा लुहोंगफम मफम अदु ताना लाक्लमी महाकना लुहोंगफम मफम अदु यौरबा मतुंगदा बोर कैना अनिदुबु मंगोन आशीर्वाद पीदुना महाक मफम अदुदगी लैथोखिरमी मदुगी मतुंगदा लुहोंगबा अदु लोइसनगिदुना लुहोंगबदा अटेंड तौबा लाखिबा मियोय पुनमक मथा मसागी मयुमदा हनखिरमी नुमित अदुगी अहिंगदुदा बोर कैनाना लैरिबा इमुंग अदुदा इखंग खंगौदना पंडित नुपा अदुना थोंग कखवाइरगा चंगलक्लमी महाकना असुमना चंगकपदु उबदा बोर नुपा अदुना पंडित नुपा अदुदा असुमना थीना nganglaklammi मदुदी हे पंडित करिनो नाहाकना लुहोंगबगी अहिंग असिदा थोंग असि कौखाइदुना चंगलक्लिबा असि नाहाक करम मखनगी मियोयनो वखन बुद्धि लौसिंग यावदबा मिसकला हाइना थीना nganglami मदुदगी बोर नुपा अदुना पंडित नुपा अदुबु जुम मदुदगी थोखिनबा हाइदुना पंडित नुपा अदुबु कादुदे इंथोखिनबा चंगसिलम्मी अदुम मोइनमक पंडित नुपा अदुदी
ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯑꯥꯇꯃꯥ ꯑꯗꯨ ꯆꯪꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯕꯣꯔ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯠꯇꯕ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯄꯟꯗꯤꯠ, ꯅꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯦ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯕꯕꯥ ꯈꯪꯂꯕꯗꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯅꯨꯄꯤ, ꯑꯩꯍꯥꯛ ꯄꯟꯗꯤꯠ ꯅꯠꯇꯦ, ꯑꯩꯍꯥꯛ ꯑꯁꯦ ꯅꯈꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯇꯤꯔꯨꯄꯇꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯅꯤ ꯍꯥꯏꯅ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯟꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯎꯟꯁꯥ ꯐꯥꯎꯕ ꯌꯥꯎꯅ ꯂꯣꯏꯅ ꯐꯛꯇꯣꯛꯈꯤꯗꯨꯅ ꯂꯣꯏꯅ ꯐꯣꯏꯗꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯇ꯭ꯔꯕ ꯑꯥꯇꯃꯥ ꯆꯪꯂꯕ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯔꯥꯁꯟꯅ ꯂꯣꯏꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯊꯧꯑꯣꯡ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯈꯔ ꯂꯥꯛꯂꯒ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯄꯨꯁꯜꯂꯒ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯏꯟꯇꯔꯣꯒꯦꯁꯟ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯁꯨꯛ ꯇꯝꯊꯤꯈ꯭ꯔꯕ ꯃꯤꯑꯣꯏꯕꯅ ꯇꯥꯕꯗ ꯇꯥꯍꯩꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯕꯅꯣ? ꯅꯍꯥꯛ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄ ꯄꯟꯗꯤꯠ ꯑꯃ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯨ ꯉꯥꯎꯔꯒ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯇ꯭ꯔꯕ ꯑꯥꯇꯃꯥ ꯑꯗꯨ ꯆꯪꯂꯒ ꯇꯧꯕ ꯃꯔꯝꯅ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯁꯥꯔ, ꯑꯩꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯂꯪꯂꯥꯛ-ꯂꯪꯖꯤꯡ ꯈꯪꯅꯕꯒꯤꯗꯃꯛ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯉꯣꯟꯗ ꯇꯣꯔꯆꯔ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯁꯥꯔ, ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯤꯡꯁꯤꯡꯕ ꯐꯥꯎꯏ ꯃꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯕꯨ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯒꯦ ꯍꯥꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯀꯩꯅꯥ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯡꯁꯤꯅꯖꯕꯅꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯪꯊꯣꯛꯂꯝꯃꯦ, ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯂꯛꯂꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯄꯥꯎꯈꯨꯝ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯟꯗꯤꯠ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯥꯔꯨꯔꯒ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯄꯨꯔꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯕꯅꯣ ꯑꯃꯗꯤ ꯀꯅꯥꯅ ꯏꯟꯁꯤꯟꯗꯨꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯊ꯭ꯔꯤꯇꯟ ꯇꯧꯗꯨꯅ ꯏꯟꯇꯔꯣꯒꯦꯁꯟ ꯆꯠꯊꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯔꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯃꯨꯛ ꯎꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯗꯨꯗ ꯑꯂꯥꯕꯛꯁ ꯀꯧꯕ ꯃꯣꯜꯕꯤ ꯑꯃ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯣꯜꯕꯤ ꯑꯁꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯣꯜꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯣꯜꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯜꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯤꯆꯨꯑꯦꯜ ꯑꯣꯏꯕ ꯄꯨꯖꯥ ꯈꯔ, ꯍꯥꯏꯕꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯄꯨꯖꯥ ꯈꯔ ꯇꯧꯊꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯖꯦꯟ ꯑꯃꯨꯕ ꯑꯃ ꯄꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯕꯂꯤ ꯇꯧꯗꯨꯅ ꯄꯨꯖꯥ ꯇꯧꯊꯣꯛꯑꯝꯃꯨ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗ ꯊꯣꯛꯂꯤꯕ ꯗꯁꯥ ꯑꯁꯤ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯃꯣꯜꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯣꯜꯕꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯥꯎꯇꯥꯛ ꯑꯁꯤ ꯏꯜꯂꯕ ꯃꯇꯨꯡꯗ ꯐꯦꯃꯤꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯖꯦꯟ ꯑꯃꯨꯕ ꯑꯃ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯄꯨꯔꯒ ꯕꯂꯤ ꯀꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯚꯦꯡꯀꯇꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯐꯝꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯚꯦꯡꯀꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯣꯜꯕꯤ ꯑꯣꯏꯔꯤꯕ ꯕꯛꯁꯀꯤ ꯑꯁꯦꯡꯕ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯖꯦꯟꯕꯥ ꯑꯗꯨꯕꯨ ꯕꯂꯤ ꯀꯛꯇꯨꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯞꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ
ꯕꯂꯤ ꯀꯛꯇꯨꯅ ꯊꯥꯗꯣꯛꯂꯝꯂꯕ ꯖꯦꯟꯕꯥ ꯑꯗꯨ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥत्मा ꯑꯗꯨꯅ ꯂꯧꯈꯠꯂꯒ ꯆꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯚꯦꯡꯀꯇꯦꯁꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯦꯡꯀꯇꯦꯁꯅ ꯃꯧꯜꯕꯤ ꯕꯛꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯕꯛꯁꯇ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯦꯡꯀꯇꯦꯁꯅ ꯇꯝꯂꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯛꯁ ꯃꯧꯜꯕꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯛꯁ ꯃꯧꯜꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯇ ꯕꯣꯠ ꯂꯦꯞꯄ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯃ ꯃꯧꯜꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯧꯜꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ, ꯅꯍꯥꯛꯅ ꯉꯁꯤ ꯅꯆꯥꯅꯨꯄꯤꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯦ ꯃꯇꯝ ꯈꯔꯗꯤ ꯌꯩꯊꯣꯛꯈꯣ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯥꯡꯗ ꯇꯤꯔꯨꯄꯇꯤꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯃꯛꯁꯨ ꯃꯐꯝ ꯈꯔꯗ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯍꯥꯛꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯇꯝ ꯈꯔꯗꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯌꯩꯊꯣꯛꯈꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯟꯚꯥꯏꯇꯦꯁꯟ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯩꯁꯥꯗ ꯌꯥꯝꯅ ꯃꯤꯀꯥꯕ ꯑꯃꯗꯤ ꯅꯤꯡꯈꯤꯕ ꯊꯕꯛꯇ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯈꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯧꯜꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, "ꯌꯦꯡꯉꯣ ꯃꯧꯜꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯆꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯁꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯍꯟꯅꯕ ꯊꯕꯛ ꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯍꯥꯛꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯂꯒ ꯏꯟꯚꯥꯏꯇꯦꯁꯟ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯃꯨꯛ ꯎꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯤꯔꯨꯄꯇꯤꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯊꯟꯇ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯤꯔꯨꯄꯇꯤꯒꯤ ꯁꯥꯏꯀꯜ ꯑꯁꯤꯅ ꯈꯨꯡꯒꯪꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯏꯀꯜ ꯑꯁꯤ ꯃꯊꯟꯇ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥत्मा ꯑꯁꯤꯅ ꯊꯧꯗꯨꯅ ꯆꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯤꯔꯨꯄꯇꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ 4 ꯑꯗꯨ ꯇꯤꯔꯨꯄꯇꯤꯅ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯥꯛꯊꯥ ꯈꯔ ꯊꯥꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯃꯃꯥꯅ ꯆꯟꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯆꯟꯗꯨ, ꯅꯪꯅ ꯉꯔꯥꯡ ꯁꯥꯏꯀꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯖꯨ ꯉꯥꯎꯁꯜꯂꯒ ꯍꯨꯟꯇꯣꯛꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯟꯗꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯟꯗꯨꯅꯗꯤ ꯇꯧꯗꯕ ꯃꯔꯝꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯗꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯕ ꯃꯇꯨꯡꯗ ꯇꯤꯔꯨꯄꯇꯤꯒꯤ ꯆꯥꯛꯊꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯁꯥꯏꯀꯜ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯤꯔꯨꯄꯇꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥत्माꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯊꯝꯂꯝꯂꯤꯕ ꯆꯥꯛꯊꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯃꯨꯛ ꯎꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯗꯨꯗ ꯄ꯭ꯔꯙꯥꯟꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯔꯇꯤꯒꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯃꯍꯥꯛꯀꯤ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯑꯦꯇꯦꯟ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯙꯥꯟ ꯅꯨꯄꯥ ꯑꯁꯤꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯤꯁꯤꯞꯁꯟ ꯄꯥꯔꯇꯤ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 113ꯀꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯔꯤꯁꯤꯞꯁꯟ ꯑꯗꯨꯗ ꯐꯝꯂꯤꯕ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯛ ꯑꯃ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯐꯝ ꯑꯃ ꯄꯥꯏꯔꯒ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 113 ꯈꯛꯇꯪ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ" ꯍꯥꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯃꯥꯏꯛ ꯑꯗꯨꯗ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯗꯗꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯕꯣꯠ ꯂꯦꯞꯂꯤꯕ ꯍꯥꯏꯕꯗꯤ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯙꯥꯟ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯊꯤꯅ ꯁꯥꯎꯔꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯛꯀꯅꯤ" ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯙꯥꯟ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯛꯇꯔ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯖꯨ ꯊꯛꯂꯒ ꯉꯥꯎꯔꯒ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯒꯤ ꯃꯐꯝ ꯑꯃꯗ ꯄ꯭ꯔꯙꯥꯟ ꯅꯨꯄꯥ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯄꯗꯒꯤ ꯂꯝꯕꯤꯗ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯄ꯭ꯔꯙꯥꯟ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯇꯤꯔꯨꯄꯇꯤꯒꯤ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯪꯁꯤꯜꯂꯒ ꯇꯧꯒ ꯌꯥꯎꯅ ꯇꯧꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯍꯥꯛꯀꯤ ꯂꯩꯔꯣꯟ ꯆꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯝꯂꯒ ꯂꯩꯊꯣꯔꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃꯅ ꯊꯤꯟꯕꯗꯒꯤ ꯄ꯭ꯔꯙꯥꯟ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯃꯈꯣꯡꯗꯒꯤ ꯏ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯇꯤꯔꯨꯄꯇꯤꯒꯤ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯃꯁꯥ ꯑꯗꯨꯗ ꯊꯦꯡꯈꯤꯕꯗꯒꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥत्मा ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔ ꯂꯩꯔꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥत्मा ꯆꯪꯈ꯭ꯔꯕ ꯄ꯭ꯔꯙꯥꯟ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇ꯭ꯔꯦꯛꯇꯔ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯥꯎꯗꯨꯅ ꯂꯩꯕꯥꯛꯇ ꯏꯟꯊꯨꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯙꯥꯟ ꯅꯨꯄꯥ ꯑꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯊꯧꯔꯒ ꯉꯁꯥꯏ ꯃꯍꯥꯛꯀ ꯈꯠꯅꯈꯤꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯗ ꯂꯩꯕ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ
बोर कैना अनिमक्तुदी मफम अदुदगी हनखिरमी मदुदगी महांगना बोर कैना अनिदु मफम कदाइदा लैरिगे हाइना असुम थिरकपा मतमदा बोर कैना अनिदु मखोइगी खुनगी चुजाकी फार्म तौबा मफम अमदा लैरे हाइबसी महांगना खंखिरमी मदुदगी महांगना चुजाकी फार्म तौरिबा मफम अदु ताना ट्रैक्टर अदु थौदुना लाक्लमी महांगना फार्म अदु यौरबा मतुंगदा फार्म अदुगी मयाइदा सारिबा संग अदुगी मथक्ता लैरिबा बोर कैना अनिदुना लैरिबा संग अदु महाकी ट्रैक्टर अदुना कन्ना थौजेलगा थुदेक्लमी असुमना ट्रैक्टर अदुना संग अदु थुदेखरबा मतुंगदा संग अदुगी मथक्तुदा लैरमिबा बोर कैना अनिदु लैमाइदा ओंथदुना तारमी प्रधान अदुगी मसा अदुदा तिरुपति की पावर कल्लबा आत्मा अदु चंगसनगिबा मरमना बोर नुपा अदु मफम अदुमक्तदा हातोक्लमी महाकना अदुगा लोइना लोइनाना कैना ओइरिबा नुपी अदुबु मखयाता चुजाक अमा नमसनदुना थीना लाक्नरमी मिकुप अदुमक्तदा चुजाकी फार्म अदु मैना तुमना चाक्लक्लमी असुमना मैना तुमना चाक्लक्पगा लोइना लोइनाना कैना नुपी अदु मैना वाइदुना मफम अदुदा सिखिरमी मथंगी नुमितकी अयुक्ता चुजाकी फार्म अदुदा ओइरमलिबा तमथीरबा थौंगसिंग अदु पुलिस सिंह अदुना लाक्तुना येंगसेलमी अमदे चुजाकी फार्म अदुदा लैरमलिबा ट्रैक्टर अदु ओबदा पुलिस सिंह अदुना खंगी मदुदी थोक्रिबा थौदो असि कनाना कमदौना मतौ करमना तौखिबनो हाइबा असि मखोइना यामना लाइना खंगलमी मदुदगी सिन अदु कट तौखिदुना बैरबी हाइबा नुपी अदु तुरेन अमदा नाव अमगी मथक्ता फमदुना महाकना ओम नमः शिवाय हाना महादेवबु निंगजेदुना लैबगी सिन अमा उलक्लमी असुमना बैरबीना महादेव निंगबगी मचिंदा मुरुम मुरुम सोलिबा अदु कैलासता फमदुना ध्यान तौरिबा मुनि ऋषि सिंह अदुना खंगमी अदुगा असुमना हाइरक्लमी मदुदी बैरबी हाइबा नुपी असिना ईश्वर महादेवबु महाकी मचिंदा हंजन हंजन ईश्वरबु थाजब उटपगा लोइनाना प्रार्थना तौरबदी महाक नोंमा नत्रगा नोंमदी पावर पाइबा मिसा अमा ओइदुना सोइदना साफोंगलखिगनी हाइना मुनि ऋषि सिंह अदुना हाइरक्लमी अदुगा अतोपा नाकल अमदना कैना अदुगी मपा अदुना प्रधान अमदी पंडित नुपा अदुबु खुन अदुदा लैरिबा खोंनांग पांबी अदुदा थौरी पुंदुना फुबा चैबा अमदी असेंबा लालांजिं खंगनबगीदमा कन्न होनरगमी अदुगा लोइना लोइनाना पुलिस सिंह अदुसु मफम अदुदा यौसलक्तुना हाइरिबा थौदो अदुदा चेनरिबा प्रधान अदुबु असेंबा लालांजिं हाइदोरनबगीदमा पुलिस सिंह अदुना कन्ना इंटरोगेशन चथरमी असुमना पुलिस अमदी खुंगंगी मियोय सिंह अदुना प्रधान अमदी पंडित मखोय अनिदुदा फुबा चैबा तौरिबा मयाम अदु खुंगंग अदुगी मियोय मयाम अदु लोइना येंगलमी मतंग अदुदा इखंग खंगौदना अलाबक्स कौबो नुपा अदुसु मफम अदुदा लाक्लमी अदुगा महांगना असुमना हाइरक्लमी मदुदी प्रजा मयाम अमदी पुलिस की मफमदा अहांगना करिगुंबा वाफम खरा थमजरी मदुदी ngaranggi थोक्लिबा थौदो अदु मखोय अनिना नते अदुगा लोइना लोइनाना खुंगंग असिदा थोक्लिबा तमथिरबा थौदोक मयाम असि खुंगंग असिगी मियोय कनामता नते अदुमोइनमक हाइरिबा थौदो असि थोक्नबगीदमक सिल्लिबा असिदी खुंगंग असिगी मियोय सिंगननी मरमदी मयामगी मफमदा ngasi aina kariguma posa ama uhange haiba posa asi uraba matungda mayamsu soidena khangani alabox nupa duna mayamgi mafamda CCTV camera gi footage mayam ama uhanduna proof oina taklami haiba proof mayam asida ahingi matamda mi kanasu yaudroba cycle ama koithau thauduna makhoi gi khungang asigi lambi thong punamakta cycle asina koithau thoriba si uhalami aduga loina loinana khungang asida bali kaktuna lighting gi damak thadokpa jenba hameng amadi karigum posak kaya asibu masak sumu udaba karigum jiba makhal amana sabagi sin kaya amasu mayamna soiduna ubiramgani hairiba mayam asi khungang asigi lairiba praja mayam asina masana masagi makhongda singjangna yansanjabani haibaga chap manai haina alabox nupa aduna mayanggi mafamda hairami hairiba wafam mayam asigi manunggi oiba athari mahangna sumna hairaklami madudi tirupati hairiba phatkidraba nupa asibu sanskar tawduna leiron changadobagi muhutta प्रजा मयाम असिना फत्तबा थौंग कया अमग लोइनना महाकी आत्मा असिबु लांगनागदबनी हाइना थीरबा मसा अदुबु मै थादुना लोइसनबगी मुहुत्ता असिबा हक्सांग अदुबु आत्मा अदुगा लोइना लोइनना लांगनागदबनी हाइना खुंगंग असिगी मियोइसिंग असिना तौखिबा थौदोक मयाम अदुगी प्राइजिटनी हाइना अलाबक्स नुपा अदुना पुलिस अमदी खुंगंगी प्रजा मयाम अदुदा हाइरमी मदुगी मतुंग मतमिकान कानादना पुलिस ऑफिसर अमा लाक्तुना थोक्लिबा थौदोदगी मतंगदा हेन अकुप मरोन खंगनबगीदमक यौसलाअमी महाकना मफम अदु यौरबा मतुंगदा पंडित नुपा अमदी प्रधान ओइबा नुपा अनिदुबु जेलदा थाजनदुना हवाई थोंग पिजदुना मफुनसि चुपा असि लाक्नौ हाइना ऑर्डर तौदुना मफम अदुदगी पुखिनबा हाइरमी मदुदगी खंगखंगौदना अलाबक साइबा नुपा अदुसु मफम अदुदा यौरक्लगा पुलिस ऑफिसर दुना हाइबा वफम अदुगी मरक थन्ना महाकना सुमना हाइरक्लमी सरना ताकपिरिबदो यामना लाले थोक्लिबा थौदो असि
ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯌꯥꯝꯅ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯃꯔꯝ ꯈꯔ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯁꯥꯔꯅꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯑꯥꯇꯃꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯪꯉꯨꯔꯤꯕ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯥꯇꯃꯥ ꯑꯗꯨꯅ ꯁꯥꯟꯅꯗꯨꯅ ꯑꯃꯗꯤ ꯂꯥꯛꯅꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯀꯌꯥꯗ ꯗꯁꯥ ꯇꯥꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯂꯥꯄꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯊꯑꯣꯏ ꯋꯥꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯑꯂꯥꯄꯛꯁ ꯑꯗꯨꯗ ꯀꯔꯦꯝꯅꯔꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯁꯦ 2025 ꯌꯧꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯥꯏꯅ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯑꯂꯥꯄꯛꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯂꯥꯏ ꯇꯤꯟꯗ ꯌꯥꯝꯅ ꯊꯥꯖꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯅꯈꯣꯏꯅ ꯇꯤꯔꯨꯄꯇꯤꯒꯤ ꯃꯪꯐꯝꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯒꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯂꯥꯄꯛꯁ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯟꯅꯕꯒꯤꯗꯃꯛ ꯇꯤꯔꯨꯄꯇꯤꯒꯤ ꯃꯪꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯁꯤ ꯃꯇꯝ ꯂꯦꯟꯅꯕꯒꯤꯗꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯇꯨꯅ ꯂꯩꯍꯧꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯑꯗꯨ ꯅꯣꯡꯉꯥꯟꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯛꯇꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯑꯕꯒꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯗꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯃꯃꯤꯠ ꯅꯥꯝꯃꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯁꯜꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨꯅ ꯆꯥꯊꯣꯛꯈꯤꯗꯨꯅ ꯁꯔꯨꯗ ꯁꯔꯨ ꯑꯣꯏꯅ ꯈꯥꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯀꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯡꯒꯪ ꯀꯌꯥꯃꯨꯛꯇ ꯄꯥꯎ ꯑꯁꯤ ꯁꯥꯔꯥꯁꯟꯗꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯗꯤ ꯑꯍꯤꯡ ꯊꯣꯛꯄ ꯉꯝꯅꯗꯅ ꯂꯩꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯁꯥꯏꯀꯜꯒꯤ ꯃꯟꯗꯤꯂꯥ ꯑꯗꯨ ꯈꯤꯡꯗꯨꯅ ꯈꯨꯡꯒꯪꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯔꯥꯙꯥ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯖꯦꯜꯗ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯅꯨꯄꯤ ꯔꯥꯙꯥ ꯅꯠꯇꯅꯗꯤ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯗꯧꯕ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯈꯟꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯅ ꯔꯥꯙꯥ ꯑꯗꯨꯕꯨ ꯖꯦꯜꯗ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯆꯤꯟ ꯆꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯔꯥꯙꯥ ꯑꯗꯨꯕꯨ ꯖꯦꯜꯗ ꯎꯅꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯙꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯈꯨꯡꯒꯪꯒꯤ ꯃꯒꯨꯟ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯑꯩ ꯈꯪꯏ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯤ ꯕꯕꯥꯅꯤ꯫ ꯃꯌꯥꯝꯅ ꯕꯕꯥꯅꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ ꯃꯗꯨ ꯅꯠꯇꯦ꯫ ꯕꯕꯥꯅꯤ ꯍꯥꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯄꯜꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯚꯩꯔꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯍꯥꯟꯅ ꯕꯕꯥꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯑꯁꯥ ꯀꯌꯥ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯕꯕꯥꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯚꯩꯔꯕꯤ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯗ ꯑꯣꯟꯊꯣꯛꯆꯈꯤꯔꯝꯃꯤ ꯍꯥꯏꯅ ꯔꯥꯙꯥꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯕꯥꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯒꯤꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯅꯤꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯔꯥꯙꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯕꯩꯁꯅꯕꯤꯁꯦ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣ ꯑꯗꯣ ꯏꯁꯣꯔ ꯃꯍꯥꯗꯦꯕꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯅꯤꯡꯖꯕꯤꯈꯤꯕ ꯑꯁꯥ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯊꯨꯡꯕ ꯐꯪꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯛ 110ꯔꯛ ꯍꯟꯖꯟ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯏꯁꯣꯔ ꯃꯍꯥꯗꯦꯕꯗꯧꯅ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯋꯥꯔ ꯄꯥꯏꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯆꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯔꯥꯙꯥꯅ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯗꯦꯕ ꯏꯁꯣꯔꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯁꯣꯔ ꯃꯍꯥꯗꯦꯕꯒꯤ ꯇꯥ 3 ꯂꯣꯡꯕ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯕꯕꯥꯅꯤ ꯍꯥꯏꯕꯗꯤ ꯕꯩꯁꯅꯕꯤꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯔꯥꯝꯒꯗꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤꯕ ꯃꯆꯤꯟ ꯆꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯔꯥꯙꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯩꯁꯅꯕꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ
ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯔꯥꯙꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯙꯥꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯔꯥꯝꯒꯇꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣ, ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯚꯩꯔꯕꯤ ꯑꯗꯨ ꯏꯁꯣꯔꯕꯨ ꯅꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯖꯕ ꯑꯁꯥ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯜꯂꯔꯣꯏ ꯈꯟꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯕꯩꯁꯅꯕꯤꯒ ꯎꯅꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯆꯦ ꯔꯥꯙꯥꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪꯒꯤ ꯃꯆꯤꯟ ꯆꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯩꯁꯅꯕꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯔꯥꯝꯒꯗꯤ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯝꯒꯗꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯟꯕꯤ ꯀꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯟꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯅꯥꯎ ꯃꯆꯥ ꯑꯃꯅ ꯃꯈꯣꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄꯨꯔꯤꯕ ꯁꯟꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯁꯤꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯅꯥꯎ ꯃꯆꯥ ꯑꯗꯨꯅ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯅ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯨꯔꯤꯕ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯣ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯑꯗꯨ ꯕꯩꯁꯅꯕꯤꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯠꯇꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯩꯁꯅꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯟꯕꯤ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯇꯣꯛꯄꯗꯨ ꯎꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯕꯩꯁꯅꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯍꯥꯛ ꯄꯋꯥꯔ ꯌꯥꯝꯅ ꯄꯥꯏꯔꯕ ꯑꯃꯗꯤ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯟꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯕꯩꯁꯅꯕꯤꯕꯨ ꯔꯥꯝꯒꯗꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯕꯩꯁꯅꯕꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯔꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯁꯨꯒꯥꯏꯅ ꯕꯩꯁꯅꯕꯤꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯧꯖꯔꯨꯕꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯗꯨ ꯈꯪꯖꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯥꯅꯒꯤ ꯑꯔꯥꯟꯕ ꯑꯗꯨ ꯃꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯩꯔꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨ ꯃꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯈꯪꯖꯔꯕꯗꯒꯤ ꯕꯩꯁꯅꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯃꯈꯣꯏ ꯇꯞꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯚꯩꯔꯕꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯇꯥꯟꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯩꯔꯕꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯈꯤꯕꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛ ꯚꯩꯔꯕꯤꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯚꯩꯔꯕꯤꯅ ꯃꯇꯝ ꯊꯤꯟꯊꯗꯅ ꯃꯍꯥꯛꯅ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯑꯥꯠꯃꯥ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯧꯔꯤ ꯑꯃꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯤ ꯃꯌꯥꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯊꯧꯔꯤ ꯅꯠꯂꯝꯗꯦ, ꯃꯔꯝ ꯑꯁꯤꯅ ꯅꯟꯗꯤ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯁꯛꯇꯝꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯁꯅꯥꯎ ꯃꯆꯥ ꯃꯔꯤꯒꯤ ꯁꯛꯇꯝ ꯌꯦꯛꯂꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯚꯩꯔꯕꯤꯅ ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯚꯩꯔꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯔꯨ ꯃꯔꯥꯡ, ꯍꯥꯏꯕꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯐꯪꯗ꯭ꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯌꯨꯝꯊꯣꯡ ꯑꯃꯃꯝꯗꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯃꯈꯜ ꯃꯥꯄꯟ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯚꯩꯁꯅꯕꯤꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯨꯖꯥ ꯑꯗꯨꯗ ꯆꯪꯒꯗꯧꯕ ꯄꯣꯠꯆꯪ ꯆꯩꯖꯪ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯆꯪ ꯆꯩꯖꯪ ꯃꯌꯥꯝ ꯑꯗꯨ ꯃꯊꯪꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡꯗ ꯐꯪꯕ ꯆꯥꯅꯅꯕ ꯄꯣꯠꯁꯛ 7, ꯑꯗꯨꯒ ꯒꯅꯦꯁꯖꯤꯒꯤ ꯏꯕꯨꯡꯉꯣꯒꯤ ꯃꯨꯔꯇꯤ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯁꯥꯕ ꯁꯟ 4 ꯃꯃꯤꯡꯅ ꯅꯟꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯪꯒꯥꯖꯜ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯁꯤ ꯄꯣꯔꯛꯇꯨꯅ ꯄꯨꯖꯥ ꯑꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯨꯖꯥ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯅ ꯚꯩꯁꯅꯕꯤꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯂꯥꯕꯛꯁ ꯍꯥꯏꯔꯤꯕ ꯃꯧꯜꯕꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯗ ꯁꯨꯒꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯣꯠꯁꯛ ꯆꯩꯖꯪ 7 ꯑꯁꯤ ꯒ꯭ꯔꯍ 7ꯒ ꯂꯣꯏꯅꯅ ꯈꯨꯗꯝ ꯆꯥꯡꯖꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯃꯥꯟ ꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯟꯗꯤ ꯍꯥꯏꯔꯤꯕ ꯒꯅꯦꯁꯖꯤ ꯏꯕꯨꯡꯉꯣꯒꯤ ꯃꯨꯔꯇꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯟ ꯑꯁꯥꯕ 4 ꯑꯁꯤꯅ ꯃꯥꯏꯒꯩ 4 ꯆꯨꯊꯦꯛ 4 ꯑꯁꯤ ꯃꯍꯥꯛꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯒꯪꯒꯥꯖꯜ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ
ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕ ꯃꯇꯝꯗ ꯒꯪꯒꯥ ꯏꯃꯥꯒꯤ ꯇꯨꯔꯦꯟꯗ ꯆꯠꯇꯨꯅ ꯑꯁꯇꯤ ꯑꯗꯨ ꯊꯥꯗꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯃꯗꯤ ꯄꯨꯖꯥ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯥꯏꯗꯅ ꯇꯧꯅꯕꯒꯤꯗꯃꯛ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯕꯩꯁꯅꯕꯤꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯗꯤꯃꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯖꯥ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯑꯗꯨ ꯂꯥꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯕꯩꯁꯅꯕꯤꯅ ꯄꯨꯖꯥ ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯂꯥꯕꯛꯁ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯖꯥ ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯥꯔꯊ ꯑꯃꯃꯝꯇ ꯑꯂꯥꯕꯛꯁ ꯀꯧꯕ ꯃꯣꯜꯕꯤ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯗ ꯃꯊꯪ ꯑꯁꯨꯝ ꯂꯤꯔꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯑꯂꯥꯕꯛꯁ ꯍꯥꯏꯔꯤꯕ ꯃꯣꯜꯕꯤ ꯑꯁꯤꯁꯨ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯈꯪꯉꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯄꯨꯖꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯕꯩꯁꯅꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯌꯦꯡꯉꯣ ꯃꯌꯥꯝ, ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯄꯨꯖꯥ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯍꯤꯔꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤꯗ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯗꯨꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯣꯡꯐꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯁꯥ ꯎꯆꯦꯛꯅ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯇꯣꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯗꯒꯤ ꯇꯥꯔꯛꯄ ꯃꯤꯔꯨꯝꯅ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯕ ꯐꯥꯎꯕ ꯌꯥꯗꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯜ ꯑꯁꯤ ꯋꯥꯡꯃꯗ ꯅꯨꯃꯤꯠ 15ꯗꯤ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯨꯃꯤꯠ 15ꯅꯤꯗꯤ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯗ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯁꯤ ꯐꯣꯂꯣ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯖꯥ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯐꯣꯂꯣ ꯇꯧꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯕꯩꯁꯅꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯩꯁꯅꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯛꯂꯝꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ ꯃꯗꯨꯗꯤ ꯏꯃꯥ ꯕꯩꯁꯅꯕꯤꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯔꯤꯀ꯭ꯋꯦꯁ ꯑꯃꯗ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 15ꯅꯤ ꯑꯁꯤꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯅꯨꯃꯤꯠ 15ꯅꯤꯁꯤ ꯁꯨꯔꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯖꯥ ꯄꯨꯖꯥ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯑꯗꯨꯗ ꯕꯩꯁꯅꯕꯤꯅ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯩꯁꯅꯕꯤꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯌꯦꯡꯉꯣ ꯃꯌꯥꯝ, ꯑꯩꯍꯥꯛ ꯅꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯗꯤꯔ ꯑꯁꯤꯗ ꯑꯩꯍꯥꯛ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯅꯨꯃꯤꯠ 15ꯅꯤꯁꯤ ꯂꯩꯔꯒꯦ ꯍꯥꯏꯔꯒ ꯕꯩꯁꯅꯕꯤ ꯑꯗꯨ ꯈꯨꯡꯒꯪꯒꯤ ꯇꯦꯝꯄꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯍꯤꯡ ꯂꯦꯛꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯝ ꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯇ꯭ꯌꯝ ꯀꯧꯕ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯑꯣꯗꯦꯂꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯄꯥꯎ ꯈꯔ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯛꯇꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯩꯁꯅꯕꯤ ꯍꯥꯏꯔꯤꯕ ꯗꯦꯕꯤ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤꯇꯣꯞ ꯆꯪꯍꯜꯂꯛꯄ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯗꯨ ꯂꯥꯜꯂꯒ ꯅꯨꯃꯤꯠ 15ꯅꯤꯗꯨ ꯆꯠꯊꯣꯛꯇꯅꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯃꯔꯝꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯔꯤꯄꯣꯔꯇꯔ ꯁꯇ꯭ꯌꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯍꯟꯗꯅꯕꯒꯤꯗꯃꯛ ꯊꯤꯡꯖꯤꯟꯗꯨꯅ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯍꯜꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯇ꯭ꯌꯝ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯑꯅꯝ ꯀꯟꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯣꯗꯦꯂꯥ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯔꯤꯄꯣꯔꯠ ꯈꯔ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯅꯥꯔꯣꯟꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯗ꯭ꯔꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯄꯥꯎ ꯈꯔ ꯂꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯑꯗꯨ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯟꯗꯨꯅ ꯃꯈꯥꯗ ꯀꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝꯒꯤ ꯃꯊꯛꯇ ꯄꯨꯖꯥ ꯇꯧꯅꯕꯒꯤꯗꯃꯛ ꯇꯤꯡꯗꯨꯅ ꯊꯝꯂꯤꯕ ꯂꯪ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯇ꯭ꯌꯝ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯟ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯍꯤꯡꯒꯤ ꯃꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯟ ꯑꯗꯨ ꯇꯤꯔꯨꯄꯇꯤꯒꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯂꯧꯊꯣꯛꯅꯕ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗ꯭ꯔꯣꯟ ꯑꯗꯨꯕꯨꯗꯤ ꯂꯧꯊꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯡ ꯀꯥꯟꯊꯣꯛꯂꯒ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃꯅ ꯊꯤꯟꯕꯗꯒꯤ
ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯔꯤꯛ ꯃꯌꯥꯝ ꯑꯗꯨꯅ ꯆꯣꯡꯕꯗꯒꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔ ꯂꯩꯅ ꯊꯣꯛꯂꯛꯇꯨꯅ ꯁꯠꯌꯝꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯁꯥꯎꯕ ꯑꯗꯨ ꯕꯩꯁꯅꯕꯤꯅ ꯃꯍꯥꯛꯅ ꯇꯦꯝꯄꯜ ꯑꯗꯨꯗ ꯂꯩꯕ ꯑꯗꯨꯗ ꯁꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯆꯪꯈ꯭ꯔꯕ ꯁꯠꯌꯝ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯇꯤꯔꯨꯄꯇꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯩꯁꯅꯕꯤꯒꯤ ꯃꯐꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯩꯁꯅꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯩꯁꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯟꯗꯤꯔ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯂꯤꯟ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯇꯤꯔꯨꯄꯇꯤꯅ ꯆꯪꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯊꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯇꯨꯅ ꯇꯤꯔꯨꯄꯇꯤꯒꯤ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯂꯤꯟ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯍꯥꯗꯦꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕ ꯂꯤꯟ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯍꯥꯗꯦꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕ ꯂꯤꯟ ꯑꯗꯨ ꯎꯕꯗꯒꯤ ꯇꯤꯔꯨꯄꯇꯤ ꯑꯗꯨ ꯃꯟꯗꯤꯔ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯅ ꯊꯧꯔꯛꯈꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯣꯔ ꯃꯍꯥꯗꯦꯕꯅ ꯆꯥꯜꯂꯕ ꯕꯩꯁꯅꯕꯤꯅ ꯇꯤꯔꯨꯄꯇꯤꯅ ꯆꯦꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯔꯨꯄꯇꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯕꯩꯁꯅꯕꯤ, ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯍꯧꯔꯕꯅꯤꯅ ꯑꯩꯍꯥꯛ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ" ꯍꯥꯏꯅ ꯇꯤꯔꯨꯄꯇꯤꯅ ꯕꯩꯁꯅꯕꯤꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯩꯁꯅꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯍꯦ ꯇꯤꯔꯨꯄꯇꯤ, ꯅꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯑꯥꯇꯃꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗꯨꯅ ꯅꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯑꯥꯇꯃꯥ ꯑꯁꯤ ꯑꯩꯍꯥꯛꯅ ꯂꯥꯛꯁꯤꯟꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨꯅ ꯕꯩꯁꯅꯕꯤꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯃꯗꯤ ꯏꯁꯣꯔ ꯃꯍꯥꯗꯦꯕꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯑꯣꯡꯗ ꯎꯠꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯕꯩꯁꯅꯕꯤꯕꯨ ꯉꯝꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯩꯁꯅꯕꯤ ꯍꯥꯏꯔꯤꯕ ꯗꯦꯕꯤꯃꯥ ꯑꯁꯤꯗꯤ ꯇꯤꯔꯨꯄꯇꯤꯒꯤ ꯐꯠꯇ꯭ꯔꯕ ꯑꯥꯇꯃꯥꯗꯒꯤ ꯍꯦꯟꯅ ꯄꯥꯋꯔ ꯄꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨꯅ ꯕꯩꯁꯅꯕꯤꯒꯤ ꯄꯥꯋꯔ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯪꯐꯝ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯌꯦꯡꯉꯨ ꯕꯩꯁꯅꯕꯤ, ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯉꯝꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯖꯥ ꯑꯁꯤ ꯃꯥꯏ ꯄꯥꯛꯑꯂꯣꯏ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯍꯥꯛꯅ ꯂꯃꯟ ꯈꯨꯝꯗꯨꯅ ꯑꯃꯃꯝꯇ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯂꯩꯔꯔꯣꯏ" ꯍꯥꯏꯔꯝꯂꯒ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯪꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ 14ꯅꯤ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯠ 15ꯅꯤ ꯁꯨꯕꯒꯤ ꯁꯤꯟ ꯑꯃꯃꯨꯛ ꯎꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ ꯇꯤꯔꯨꯄꯇꯤꯒꯤ ꯅꯨꯄꯤ ꯔꯥꯙꯥ ꯑꯁꯤ ꯖꯦꯜꯗ ꯂꯩꯕꯒꯤ ꯅꯨꯃꯤꯠ ꯁꯨꯔꯗꯨꯅ ꯃꯍꯥꯛ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯕꯩꯁꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯩꯁꯅꯕꯤꯕꯨ ꯎꯅꯔꯝꯃꯤ꯫ ꯔꯥꯙꯥꯅ ꯕꯩꯁꯅꯕꯤ ꯎꯅꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯩꯁꯅꯕꯤꯒꯤ ꯃꯅꯥꯛꯇꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯂꯕ ꯑꯍꯟ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯣꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯋꯥꯔꯤ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔ ꯄꯥꯏꯔꯕ ꯑꯃꯗꯤ ꯁꯛꯇꯤ ꯂꯩꯔꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯕꯩꯁꯅꯕꯤꯅ ꯃꯈꯣꯏꯅ ꯂꯩꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔ ꯂꯩꯕ, ꯍꯥꯏꯕꯗꯤ ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯑꯥꯀꯥꯁ ꯑꯃꯗꯤ ꯄꯥꯇꯥꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ 5 ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯇꯤꯔꯨꯄꯇꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯔꯕ ꯏꯁꯣꯔ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯃꯍꯥꯛꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯕꯩꯁꯅꯕꯤꯗ ꯁꯤꯡꯅꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯕꯩꯁꯅꯕꯤꯅ ꯑꯁꯨꯝꯅ ꯊꯃꯣꯏꯗ ꯍꯪꯖꯔꯝꯃꯤ ꯃꯗꯨꯗꯤ, "ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥꯗꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯂꯩꯔꯣꯟ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯟꯒꯦ ꯐꯪꯂꯔꯣꯏꯗꯧꯕ ꯑꯁꯨꯛ ꯀꯜꯂꯕ ꯄꯥꯋꯔꯁꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯍꯪꯖꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯄꯥꯋꯔ ꯑꯁꯤ ꯄꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯔꯛꯀꯦ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯠꯌꯝ ꯀꯧꯕ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯏ ꯃꯔꯤ ꯈꯔ ꯇꯤꯔꯨꯄꯇꯤꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯠꯌꯝꯒꯤ ꯃꯁꯥꯗ ꯇꯤꯔꯨꯄꯇꯤꯒꯤ ꯑꯥꯇꯃꯥ ꯑꯗꯨ ꯆꯪꯈꯤꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯇꯣꯞꯄ ꯐꯠꯈꯤꯗ꯭ꯔꯕ ꯃꯨꯅꯤ ꯔꯤꯁꯤ ꯀꯌꯥ ꯑꯃꯒ ꯇꯥꯟꯅꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯨꯛ ꯄꯥꯋꯔ ꯂꯩꯈ꯭ꯔꯕ
मियोबा कनामतना पाइबा ngamdraba power asi mahakna pairibani haiba asi aikoina wari asidagi khangba ngame madugi matungda aduk shakti leiraba Tirupati gi atma aduna khungang adugi akoibada achobo line ama chingduna mahakna khungang adu koiselami aduga mahakna sumna haireklami madudi khungang asida leiriba miyoi kanamatana aina khungang asigi akoibada chingduna thamliba line asigi wangmada lanthokuna chatpa ngamloi amadi changakpasu ngamloi khungang asigi miyoi kana amana lamhen tuhenduna hairiba mak asigi wangmada lanthok lansin torobadi misaktumak aihakna khudakta mathoi logane haina Tirupati gi atma aduna khungang aduda leiriba miyoi mayam adu kihelami madudagi khungang aduda leiriba miyoi mayam aduna makhoi gi mathoi adu kanjanabagi dama makhoina Tirupati gi atma na chingduna thamliba line adu lantholaga chatnana honarami adumoina makhoina chingniba line adu he kanthokpaga makok amadi masa ani do tokhai ta aduna sirami madudagi khungang aduda leiba sasan phawba mafam adu het makhong nama kanthokpa matamda mayai thigangda tangkhai ta aduna makhoi mathwai tharami asigumlaba thodok mayam asi ubada khungang aduda leiba miyoi mayam adu gyan tarami madudi aikhoi mafam asi lanthokhtuna kaidawnungda chatpa ngamlaroi maramdi Tirupati gi asuk pawa leikraba sakti asina aikhoibu khungang asidagi lanthokpa ngamdana mafam asida thawai thaba taraba haina mathwai nungaitana makhoi mafam aduda leptuna yengduna leirami aduda sunatana Vaishnavi haiba nupi adusu mahak kari dagodobono haina khanpham khangdana mahakki pawar aduna Tirupati gi atma adu laksanma ngamaroi khanbada mahak matha yamna sarami asum tawna numit kharani haukraba matungda makhoi khungang adudagi family amagi masanupi ama yamna layong chadaba amadi masada yamna tamthiraba anaba amana nabagi mawongda makhoi family aduna nupi adubu Vaishnavi gi manakta na porklami aikoina khangi porakliba nupi masa asi ngasai Radha kaubi nupi adugi mangaksam kaktuna porakhiba railway track ta chatkiba nupi masa aduni haiba madudagi Vaishnavi na dhyan tawduna Tirupati gi atma asi matokram laksan gadagi haibasi mahakna langla langjin khara phanglami Vaishnavi na mahaki mache Radha da karigumba wafam khara sinarami madudi ise Tirupati gi atma laksan ba haibasi tarai nadi ngamloidore maram asina mahakna tawriba dhyan asi atopa wakhalon amada mind asi divert tawnabagi dama ise nahakna Tirupati na hinglingai matamda mahakna thamoina khoida jakhiba amadi nahaktagi phanggadoba gun khara haibadi mahakna pamjaba sari dress bindi amadi iche nahaki changkholaba saktam adu hairiba dress sing adu selaga Tirupati na leiron chanduna leiba mongpham aduda laklaga mahaki mind adu divert tawnabagi dama nahana mafam aduda tawsinaduna Tirupati gi dhyan adu mafam aduda chingsello na hairami matang aduda mahakna khungang asida mak tawduna mi kana amata chathok jasin tawba yahandana leiriba adu matang adudadi thadorakadaba maramna aikoina angang nupi masa asi layengnaba puba matamda yamna khudong chaba amadi khungang asigi miyoi kaya asina khungang asidagi chathok jasin tawba ayet papan piriba thodok mayam asi phanabagidama aikoina siliba policy program asi ise nahana pangthoro haina Vaishnavi na mache Radha da hairami madudagi mathangi numitta Vaishnavi gi mache Radha amadi makhoina chinakhiba thabaksing adu pangthoknabagidama Radhana mahakna haikhiba dressing adu selaga Tirupati gi hakchangna leiron chankhiba mafam adu tana laklaga mahakna kapsan lauksan aduna Tirupati gi atma adu mafam adu da kaurami asum tawna Vaishnavi amadi mahaki mache Radhana makhoina sinakhiba thabak thoramsing adu pangthokpa horakpa matamda microphone ama sijanaduna mahakna om namah shivaya haina sonduna Shiva Mahadeva bu kauba horaklami aduga loina atopa nakal amada Radhana mahaki mongpham aduda mahaki nupa Tirupati gi atma adubu mafam aduda kausanduna mahaki mind adu divert tawduna khungang aduda mak tawduna konsanduna leiba jadu adugi power adu mayai chamhalami madugi matungda angang nupi masa adugi family aduna nupi masa adu hospital ni maigi tamna punaba honaraiba thabak thoram mayam adu Tirupati gi atma na yamna laina khanglaklami madudagi Tirupati gi atma na asauba amadi Mairik horba mahaki laman khumningbagi wakhalon mayam aduna Mairik hauраktuna amadi khungang adu laman khumgani haibagi asa wakhalonda laikhiba Tirupati gi atma aduna asaubaga loinana angang nupi masa adugi hakchangda changkhiduna Tirupati gi phatraba atma adugi saklon adu lauraktuna nupi masa aduna kanna wangna chongkhatuna Radha gi mangak adu mafam aduda kaktuna ODELA-2 hariba movie asigi horakpa sinda utkiba nupi masa asina
Radha Kaubi Tirupati gi nupi gi makok adu kaktuna pubagi sin adu tang asida akhona khangma ngami madudi Tirupati gi nupi Radha gi mangaksam adu nupi macha asina matau karana poraktuna police station da yorokliba no haiba adu matang asida aihangna palliba wari asidagi mayam su soidana gyan taramnagani haina khanjai madugi matungda atopa sin amada Vaishnavi haiba nupi aduna prathana tawduna Tirupati gi atma adabu kaujaduna mahakna sumna request tawjaki madudi Tirupati nahakna khungang asida otpa naiba tawriba thabak thoram mayam ase aihaki oba saktina nahakpu lanthengna mafam asidagi nahaki atma asibu Santi oina lehenabagi dama honaba haibado ngamdre maram asina aigi oba site tagi nangonda request tawjari madudi nahak khungang asi thadoktuna atopa miyoi mapokta amuk poktuna nahaki punsi asi yamna nungaiba santi leiba mapo ama haibado oinaba nahaki atma asi anauba miyoi mapokta amuk poktuna aikhoiga nungai yafina amadi santi oina leiminabagi punsi mahinga haibado oirasi nahakna khungang asida otpa naiba amadi asuki matik langnariba se thado haina Vaishnavina Tirupati gi atma adu request torami adu moinamak Pati gi atma na Vaishnavina haiba request adu yaramde amadi mahakna wasaktuna asumna haireklami madudi he Vaishnavi nahakna aingonda request tawrabanina aina nangoda wafam ama haige hairiba wafam asi nahakna pangthoktuna aina haibasi yarabadi nakoigi khungang asida aihakna otpa naiba amadi praja mayambu wahaliba asi aihak khudaktagi mafam asi thadoktuna chatkhige maram asina nahak aina hairiba wafam asi yagani haina hana pakhum piu haina hairami madudagi Vaishnavina Tirupati gi atma aduda suna hairami madudi Tirupati nahakna ifamdagi kari pamlibano sengna hayu aina piba ngamgadobo posak ama oiragadi aihak pigani nahakna wafam adu haidragadi aihakna matau karamna khangadagi haina Vaishnavina Tirupati gi atma aduda hairami madugi matungda Tirupati gi atma aduna Vaishnavida suna haireklami madudi Vaishnavi nahak aiga luhongduna aigi damakta nongmata oirbasu aigi loinabi oyo adum tawrabadi aihakna khungang asida asuki mati awaba piriba ase aihak khudaktagi toktuna mafam asidagi chatkhigani haina Tirupati gi atma aduna Vaishnavida hairami madudagi Vaishnavi edu wakan khantaba yaba khantaraba matungda mahakna asumna haireklami madudi aihak amagi punsi ama kathoklaga khungang asigi asuk yamkhruba miyoi mayam asida angang ahan nubi khaktana nahakna otpa naiba tawriba asibu toklaga mafam asidagi chatkani hainabu hairabadi aihak nahakna haiba wafam asi yarage haina Vaishnavina Tirupati gi atma aduda hairami madugi matungda khungang aduda leiriba miyoi mayam aduna Vaishnavina asumna tawrigliba asida yaningdaba khongdokpaga loinana mahakna Tirupati gi atma aduga luhongnaba tawriba adu yabiganu haina praja mayam aduna Vaishnavida themjarami adu moinamak Vaishnavina mabukningda aronba wakhalon ama thammaga loinana mahakna alabaks nupa aduda asumna hairami madudi maulbi nahak aina haiba wafam ase munna taw aina mafam asidagi Tirupati gi atma ga luhongnabagidamak chatkhiba numit aduda nahakna Om Namah Shivaya haiduna ahumlak marirak hairau asum tawna nahakna hairakpa wafam adugi matungina Tirupati gi atma adu mangonda wakhan chamamnaba ama phaurakani matam aduda aihakna kari fibam tawrakadage haiba asi nahak soidana khanglakani aina ngasi nangonda taklamniba wafam asi nahak kawganu matam chana pangthorau haina alabaks oiba nupa aduda Vaishnavina hairami madugi matung haibadi mathangi numita Vaishnavina mahakna lainingniba muni rishi amagi sakpa madudagi hongtoklaga mahakna achamba nupi amagi dress setuna haibadi luhonggadorwa kaina amana seliba dress aduga chak manana mahakna dress setuna Tirupati gi atmana leiba mapam adu tana laknabagi dama Vaishnavina ready tawduna mahak mayum madudagi tholaknabagi sinnama aikhoina uba phangi madugi matung mathangi numita khungangi praja mayam adu Sri Vishwa Mahadevagi temple amagi mamangda makoina khungang aduda mela pangthokliba mafam aduda attend tawba laklami aduga loinana atopa silamada Tirupati gi atma aduna Vaishnavi gi manakta laktuna mahakna aranba amadi tawhoidaba thabak tawnabagidamak mafam aduda laklami adum oinamak Vaishnavi gi machinda Om Namah Shivaya haibadu haiba leplamde maramdi Vaishnavina hek Mahadeva ningakpadigina ngasi faubada crore amaga lakh tara fauba Om Namah Shivaya haina solabadi Shiva Mahadeva mangondagi phangadaba power asi Tirupati gi atmana kaidonundasu phangaroidaba power oinami maram asina Tirupati gi atma adugi mamangmaktada Vaishnavina Om Namah Shivaya haiduna hanjan sonduna leiba adu
tirupatigi atma aduna asukimati asauba amadi pendaba faurami asumna Vaishnavina machinda Om Namah Shivaya Om Namah Shivaya haiba adu sungle leptana haiba aduda tirupatigi atma adu Vaishnavida aduki matik sauningba amadi mangonda pendaba faurami maram asina mahakna film asigi horokpa sinda Vaishnavibu pamjaba kanaguma misak ama leiki haiba misa adu atei kana nate Venkatesh masamangni haiba Venkatesh adugi saktam adu lauraga tirupatigi atma aduna Vaishnavigi wakhal adu atopa wakhal amada mind adu divert taunaba honarami adumoinamak Vaishnavigi machinda Om Namah Shivaya Om Namah Shivaya haiba adu sunglep lepamde maram asina mahakna songadoba crore amaga lakh taragi Om Namah Shivaya haiba adu sugadoba mayek amakhakta ngairami matang aduda Vaishnavigi aroiba Om Namah Shivaya haigadoba tangka aduda tirupatigi atma aduna makhutta mai chaklaba chaitup amagi mateng lauduna Vaishnavibu asuki matik phuba chaiba tawduna laknaduna mahakna soliba Om Namah Shivaya do tonanaba honakhiba adu haiba nanghoduna Vaishnavi adu mafam aduda wanthakirami asum tawna wanthakhiba aduda khungang adugi praja mayam adu asuki matik penakide maramdi Vaishnavina tirupatigi atma adubu laksallaga makhogi khungang ase awaba taraba mafam asidagi kanbigani khaliba adu kanbiba ngamaroi khanbana khungang adugi praja mayam adu aduki matik thamoi sokna mathwai nuaitana kapcharami matang aduda ikhang khangaudana khungang aduda kanagumba family amagi nupi macha amana Vaishnavigi manakta changsanduna Vaishnavina taduna leiba mong mato aduda nungaijadabadagi Nandi kauba isor amagi saktam lauriba san asaba adugi manakongda changsanduna nupi macha aduna asumna tapna haijarami madudi he isor nahaksu isor maki saktamni maram asina aikhogi khungang asibu kanbigani haina tholakhiba Vaishnavi imagi damang mateng panglaroidra nahaksu isor ama oiragadi aikhoi prajana wariba ase nahak soidana saphonglaktuna aikhoibu awafam asidagi kanbiyu haina nupi macha aduna haijarami matang aduda Nandi haiba san asabagi murti aduna mahaksu isor amagi rup lauraktuna praja mayamgi mimangmaktada asengba san amagi saktam amaga loinana Vaishnavina leimaida taduna leiba mafam adu tana changsanlaga mangan asivat pinarami madudagi Vaishnavi edu mamit pangthoraktuna mahak gyan laklami aduga loinana atopa nakal amada Alabaks hariba Maulvi aduna makhoigi team kharaga loinana Tirupatigi hakchangna leiron chaliba mafam adudagi mahaki masa adu loktholaga saru polang ngakta ngaraba masasing adu makok amadi masa adu mai thadoktuna loisalaga mahaki atmana khungang sibu langnariba asi khudaktagi tongnabagi dama Alabaks amadi mahaki kangusing aduna kan honarami matang aduda Tirupatigi atma adunasu mahaki atma asi khungang asigi praja mayam asina tawriba jadugi thabak mayam asida mahaksu khangba lakpa ngamaktabadagi mahakna kala jadu amadi mahaki power akanbasing adu sijanaduna khungang adugi praja mayam adu lepna sor thinghanba manaton amadi machindagi taduna makhoibu halage haibagi matagum kanna laknaba timing haiba adu oirami aduga loinena khungang aduda leiriba kanagumba miyoi kharadi manakongdagi phawba chenthaduna makhoigi mathwai adu laurage haibagi matagum kanna laknaba timing haibadu oirami matang aduda Vaishnavi haiba nupi adu gyan taraklabanina mahaki machinda wahi ama khatang ngairaba Om Namah Shivaya haiba wahi adu hairakpadagi Vaishnavigi saktam adu Shiva Mahadevagi asengba saktam amagi rup amaga loinana mangonda saktam adu ulaklami asigumlaba Shiva Mahadevagi saktam adu Vaishnavigida chongsanduna ulakpa adudadi khungang aduda leiba miyoi mayam adu Tirupatigi atma atuna laknariba adu khudakta tokhirami aduga loinana aikhoina khangi madudi Shiva Mahadevagi mamangda kanagum misak bhut pret amata leiba ngamde maram asina Tirupatigi phattaba atma adu khudak adudagi mafam adu thadoktuna paikhibagi saktam ama aikhoina uba phangi matang aduda aikhoina khangi madudi praja mayam aduna azuki mate awaba amadi mamit maya amadi machindagi tarakheba mayam adu khudaktagi phaduna Tirupatigi atma aduna laknaba adu pharakpagi mong matodo aikhoina khangba uba ngami matang aduda Shiva Mahadeva mahakmangna makutta paiba ta ahum longba trisul adu Vaishnavigi mafamda sinarami mikup aduda Vaishnavigi saktam asichu Ima Durga gi saktam ama haibadu oiraklami mahakna Shiva Mahadevna pirakhiba ta ahum longba trisul aduna Tirupatigi phatraba atma adubu makhorida lengduna hatlami madudagi Tirupatigi atma changduna leiba Venkatesh adu mahaki asengba saktam do onthorami aduga loinana Tirupatigi atma adu
koila chaktuna leiba mafam adu chakthektuna oful loina paithokirami aduga atopana kalamada alabaks haibadi molbi aduna makhoi team sing aduga loinana Tirupati gi asiba hakchang amadi saru adu koila mai chaktuna leiba mafam adu mai thadoktuna mahakpu tangoi olhalami atopa silamada Kailas Parbatta makhoi muni rishi sing aduna chahi cha kaya changduna Om Namah Shivaya haina sonduna leiriba adu ngasi phawbada makhoina ningjariba asa adu thongma ngamdri adu moinama Vaishnavi haiba nupi asina asuk ten khraba matam asida Om Namah Shivaya habasi crore amaga lakh tara asi matau karamna mahaki machinda sonduna asuk power pai khraba Devi Ma Durga amadi Shiva Mahadeva gi power si matau karamna pairakliba no haina makhoi su punganga ami Adumoinamo matang asida makoina khangi madudi Vaishnavi haiba nupi asi mahak mamangi mapokta Bhagawan Shiva Mahadeva bu kanna ningjaduna mahaki crore amaga lakh tara songadaba Om Namah Shivaya asi matam madudagi sonduna leirakpa oiramgani aduga mahakna handaki mapok asidasu miyoiba ama oina poktuna Om Namah Shivaya haina crore amaga lakh tara songadaba adu mamangi mapo aduda loihodaba adu handaki mapo asida continue oina sonduna mahakna Devi Ma Durga amadi Shiva Mahadeva anigi saklo lauduna asukkan khraba power sipai ribani habasi muni rishi sing aduna makoina khanglami madugi matungda sin adu kat tawkhiduna khungangi miyoi amana makoi mamanaba khara punsanduna sapo saminaregi timing aduda ikhang khangaudana cycle amagi mandilagi makhol ama taraki makoina cycle gi mandilagi makhol adu kadomdagi no laglibadu haina haikalaga yengluba matamdadi Tirupati ga atmana ahingda kocha chattuna cycle thawduna leibagi cycle adu makhoigi mamangda khamduna leibadu urami madudagi makhoi mamanaba mayam adu pungangakpaga loinana karino mafam asida tawribagi saktam asi haina makhoi ingangak tuna yengduna leirami asumtawno khungangi miyoi sing aduna ayuk nungthingi matamda phawba Tirupati gi phatraba atma aduna masa yaudraba cycle adu thawduna lakpagi mandila khongma makhon adu tabaduda makhoi pungangakpaga loinana ODELA-2 haribo movie asigi aroiba sinoiki asigumlaba tamthiraba thawong haibadi Tirupati gi atmana ahingi matamda cycle thawduna koicha chalamba adu ayuk nungthingi matamda phawba cycle thawduna praja mayambu kihenba khanganba amadi asumtawno laknabagi sinnamagi saktam ulakpa asidadi khungangi praja mayam adu cycle adu yengduna pungangakpaga loinana ODELA-2 haribo movie asigi aroiba sinoiki aduga loinana ODELA-3 haribo movie asigi makhataba film tholaknabagi dama sin asi ulaktuna film asigi aroiba sinoiki adudi mayam ODELA-2 haribo movie asigi aroiba sinda aikhoina ukhiba saklon mayam asiga loinana Devi Ma Durga amagi saktam lauduna Tirupati gi phatraba atma adubu makhaurida lengduna hatoklaga film adu loikhibara natraga khungang adugi praja mayam aduna Shiva Mahadevada Om Namah Shivaya haina sonduna Shiva Mahadeva mahakna saphonglaktuna praja asibu kanbikhibara natraga phatraba Tirupati gi atma adu ODELA-2 haribo movie asida mahak sikhidabra haiba asi ODELA-3 haribo movie asigi release tawraba matungda mayamna soina khangbiragani adudi mayam ODELA-3 gi movie asi release hek tawkhibaga aihakna explanation tuduna soidana lakjage aduga loinana channel asibu mayamna support amadi like comment share tawbiduna mayamna soidana pamnagadawa crime thriller amadi horror movie kaya amagi explanation puduna lakjage ngasi gidi matang aswaida loisanjarage thank you